ꯂꯪꯈꯠꯄ ꯌꯥꯎꯗ꯭ꯔꯥ ꯅꯍꯥꯟꯒꯤ ꯖꯒꯥꯗꯨꯅ ꯐꯕ ꯋꯥꯅꯤ ꯃꯌꯥꯝ ꯌꯥꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯁꯦ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯟꯖꯂꯤ ꯍꯥꯏ ꯍꯜꯂꯣ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯤꯗ ꯆꯪꯕꯤꯔꯛꯂꯤꯕ ꯈꯨꯗꯤꯡ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯌꯨꯇ꯭ꯌꯨꯕ ꯑꯗꯨ ꯂꯩꯗꯨꯗꯤ ꯌꯥꯔꯦ ꯄꯛꯇ꯭ꯔꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯌꯥꯔꯦ ꯃꯨꯊꯠꯈ꯭ꯔꯣ ꯑꯗꯨꯗꯤ ꯃꯨꯊꯠꯂꯣ ꯌꯥꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯋꯥꯔꯤ ꯄꯤꯛꯆꯔ ꯁ꯭ꯇꯣꯔꯤ ꯍꯥꯞꯄꯁꯨ ꯍꯧꯖꯔꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯉꯁꯤꯗꯒꯤ ꯍꯧꯔꯛꯑꯅꯤ ꯑꯗꯨꯁꯨ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯝ ꯑꯋꯥꯕ ꯄꯣꯊꯥꯕ ꯑꯣꯏꯅ ꯁ꯭ꯇꯣꯔꯤꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯇꯥꯕꯤꯔꯣ ꯁꯥꯡꯅꯕꯁꯦ ꯍꯣꯠꯇꯤ ꯍꯣꯠꯅꯕꯅꯦ ꯑꯗꯣ ꯌꯥꯝ ꯍꯦꯟꯅ ꯁꯥꯡꯍꯟꯕꯗꯤ ꯉꯝꯗ꯭ꯔꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯩꯈꯣꯏꯗꯣ ꯏꯔꯣꯝꯕ ꯆꯥꯏꯌꯦ ꯆꯤꯡꯁꯦꯜ ꯌꯥꯝꯅ ꯀꯨꯏꯔꯦ ꯊꯦꯡꯅꯗꯕ ꯀꯃꯥꯏ ꯇꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯀꯩꯃꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯕꯗꯨꯕꯨ ꯍꯥꯟꯅꯩ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯒꯤ ꯃꯍꯥꯎ ꯐꯪꯉꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯦꯠꯅꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅꯤ ꯁꯣꯟꯅꯝ ꯂꯥꯟ ꯃꯔꯛꯇ ꯑꯗꯨꯅꯦ ꯂꯥꯟ ꯃꯅꯨꯡꯅꯤꯅ ꯅꯨꯡꯉꯥꯏ ꯍꯥꯏꯗꯣꯏꯔꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦ ꯃꯌꯥꯝꯗ ꯑꯗꯨꯝ ꯐꯪꯉꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯣꯏꯅ ꯐꯪꯃꯤꯟꯅꯔꯦ ꯋꯥꯃꯤꯟꯅꯔꯦ ꯂꯣꯏꯅ ꯑꯗꯨꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯦ ꯅꯨꯡꯉꯥꯏ ꯍꯥꯏꯗꯣꯏꯔꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦ ꯑꯗꯨꯅꯤꯀꯣ ꯅꯨꯡꯉꯥꯏꯌꯦ ꯍꯣꯏ ꯍꯥꯟꯅꯩ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯩꯈꯣꯏꯗꯤ ꯀꯩ ꯂꯥꯟ ꯃꯔꯛꯁꯤꯗ ꯀꯩꯃꯤ ꯀꯥꯎꯔꯝꯃꯗ꯭ꯔꯥꯅ ꯈꯟꯅꯔꯨꯔꯕꯅꯦ ꯀꯩꯃꯤ ꯏꯄꯤꯁꯣꯠ ꯉꯥꯏꯕꯗ ꯆꯥꯛ ꯆꯥꯗꯕ ꯌꯥꯎꯔꯦ ꯑꯩꯗꯤ ꯆꯥꯛ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯆꯥꯊꯣꯛꯑꯒ ꯉꯥꯏꯕꯤꯌꯨꯍꯦ ꯆꯥꯛꯁꯨ ꯆꯥꯎ ꯑꯗꯨꯒ ꯆꯥꯛ ꯐꯖꯅ ꯆꯥꯔꯒ ꯌꯦꯡꯕꯅꯦꯅ ꯅꯨꯡꯉꯥꯏꯕꯅꯦ ꯑꯩꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯟꯅꯒ ꯃꯥꯟꯅꯩ ꯀꯩꯃꯤꯁꯨ ꯑꯗꯨꯅꯦꯕ ꯍꯥꯟꯅꯒ ꯅꯨꯡꯉꯥꯏ ꯃꯥꯟꯅꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ
ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯦ ꯏꯝꯄꯦꯛ ꯇꯤꯚꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯥꯛꯄ ꯀꯩꯃꯤ ꯀꯩꯀꯩ ꯍꯥꯞꯄꯗꯣ ꯀꯩꯃꯤꯒ ꯍꯥꯞꯄꯗꯣ ꯃꯌꯥꯝ ꯊꯦꯡꯅꯕꯤꯔꯕ꯭ꯔꯥ? ꯊꯦꯡꯅꯔꯝꯕꯁꯨ ꯌꯥꯏ, ꯊꯦꯡꯅꯔꯝꯗꯕ ꯇꯥꯔꯒꯁꯨ ꯏꯝꯄꯦꯛ ꯇꯤꯚꯤꯗ ꯍꯥꯞꯆꯔꯕꯅꯦ꯫ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ? ꯀꯩꯅꯣ ꯆꯤꯡꯁꯦꯜ ꯅꯣꯛꯁꯜꯂꯛꯏꯁꯤꯅ? ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣ? ꯍꯟꯗꯛ ꯂꯥꯏꯚ ꯊꯥꯕꯁꯤꯗꯤ ꯄꯨꯔꯥ ꯅꯦꯠꯁꯦ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯆꯪꯉꯛꯇꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯃꯗꯤ ꯐꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯪꯕꯤꯔꯛꯏꯕ ꯈꯔꯁꯤꯒꯗꯤ ꯑꯗꯨꯝ ꯐꯖꯅ ꯍꯥꯟꯅꯗꯤ ꯀꯃꯦꯟ ꯍꯟꯕ ꯅꯪꯗꯕ ꯈꯣꯠꯇꯕ ꯃꯌꯥꯝ ꯌꯥꯎꯕꯅꯦ, ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯗꯨꯝ ꯐꯖꯅ ꯄꯥꯊꯣꯛ ꯄꯥꯁꯤꯟ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄꯗꯣ ꯑꯗꯨꯝ ꯈꯨꯝꯕ ꯌꯥꯔꯅꯤ꯫ ꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏ, ꯑꯗꯨꯒ ꯍꯥꯟꯅ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯝꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯕ ꯐ꯭ꯔꯦꯟ ꯃꯌꯥꯝ ꯑꯃ ꯆꯪꯉꯛꯇꯕꯁꯤꯒꯤꯗꯤ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯆꯤꯡꯁꯦꯜ ꯅꯠꯇ꯭ꯔꯅꯦ? ꯀꯩ ꯋꯥꯍꯪꯅꯣ ꯁꯤꯕꯣ? ꯃꯌꯥꯝ ꯑꯅꯥ ꯑꯌꯦꯛ ꯍꯧꯖꯤꯛꯁꯦ ꯄꯨꯔꯥ ꯑꯅꯥꯕꯁꯦ ꯖꯥꯠ ꯖꯥꯠ ꯌꯥꯝꯅ ꯊꯣꯛꯂꯛꯑꯦ, ꯑꯗꯨꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅꯕ ꯐꯖꯅ ꯂꯩꯕꯤꯌꯣ꯫ ꯍꯥꯏꯕꯗꯤ ꯂꯥꯟꯒꯤ ꯑꯋꯥꯕ, ꯑꯗꯩꯗꯤ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯀꯤꯔꯕ ꯍꯥꯟꯅ ꯇꯥꯔꯝꯗꯕ ꯂꯥꯏꯅꯥ ꯃꯈꯜ ꯀꯌా ꯑꯃꯁꯨ ꯑꯃꯨꯛ ꯊꯣꯛꯆꯜꯂꯛꯑꯦ, ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯃꯌꯥꯝ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅꯕ ꯐꯖꯅ ꯂꯣꯏꯅ ꯂꯩꯕꯤꯌꯣ꯫ ꯁꯨꯔꯃꯪꯒꯣꯜ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯈꯤꯁꯦ꯫ ꯅꯦꯠꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯀꯃꯥꯏꯅ ꯇꯧꯋꯦ? ꯁꯥꯎꯟ ꯅꯨꯡꯗꯤ ꯐꯖꯅ ꯇꯥꯕ꯭ꯔꯥ? ꯑꯩꯁꯨ ꯅꯣꯏ ꯃꯌꯥꯝ ꯊꯦꯡꯅꯗꯕ ꯎꯗꯕ ꯀꯨꯏꯔꯦ ꯋꯥꯀꯤꯝ, ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯕꯁꯨ ꯌꯥꯝ ꯀꯨꯏꯔꯦ ꯑꯁꯦꯡꯕ꯫ ꯐꯖꯅ ꯇꯥꯏꯌꯦ, ꯍꯣꯏ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯩꯗꯤ꯫ ꯑꯣ ꯐꯔꯦ ꯑꯗꯨꯏꯗꯤ꯫ ꯗꯥꯁꯅꯥ ꯅꯥꯕ ꯈꯔ ꯐꯔꯕꯣ? ꯑꯩꯒꯤ ꯁꯤꯗ ꯅꯦꯠꯁꯦ ꯑꯃꯨꯛ ꯆꯞꯄꯦ, ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯦꯅꯤꯃꯦꯁꯟꯒꯤ ꯇꯤꯝꯁꯦ ꯃꯤ ꯀꯌꯥꯃꯨꯛ ꯑꯣꯏꯒꯦ? ꯅꯦꯠ ꯈꯨꯆꯞꯁꯦ ꯀꯩꯅꯣ?
우선 노래가 음악이 발달하거나 다시가 영웅이야. 나도 Ma'am ngọc ai view của ấy comment pa thuộc sẽ cái ma'am đi. Ok ya. Ok, coi đây kìa. Cái mi yeng lu da se thawai ka purpok sak sa ni che so na. Hauzik ti purpok cha ko da fa na ba yengo fazana. Adadi net kem tau de kem chap ti o faye das na doi di. Yeng ba hawe. Nahangay dum ko ji impact TV da thaba ne ba thaba di. Ado mayam kano tawdabra khang udabra di khangdi khangdaba yawram taragasu ngasidagi khangjalo impact TV da tharabani akhoi gi se adum hana yengba dumaina dum yengbiro ai khangdiye che o tharabani wakim net sina yadabaga thagaliba video sisu hane dumaina ga mo yengbidre do as nungaitre aduna khoi sa hane yam bit laina sembu khotpu su haziti pak laitre hoi sem ya phasana budi dum sem budi seme doi tarasu hana na yam hinan mi myam jingbiba yam support tawbiba dudi hazi myam gi oina net thingbani na adu su mo phangdre hoi wara kanda kai mi yengaga pothai haibirakpa yam nungaijai adonggi awaba khara da orasu khoina ko hanba ngambagi damakta dasnal dubu naribra ma lo khara thungnena haigibane wakim hoi chumme sona mi loina wifi samdabanina adune loina sampote do amani khaktagi wane duna hane dumai di kashi tawdreba kai mi episode 7 hap ki bidadi shida live streaming changbi reba mayam se lo yengabra yengdaba yawribra kai mi khuyeng je ida sum khanbada hanagadi manaram do mandre hojikti la hyped net pai badaga download ka tawsalakan download tawra thammaga natraga download tawraga yumdaga phajana imung puna yengminaba adumaina nambana tawramgadaba male Jingsel yengadi yare
ꯅꯠꯇꯦꯀꯣ ꯑꯩꯗꯤ ꯂꯥꯏꯞꯇ ꯌꯦꯡꯖꯩ ꯆꯤꯡꯁꯦꯜ ꯑꯃ ꯌꯥꯝ ꯐꯔꯦ ꯑꯗꯨꯃꯥꯏꯅꯅꯦ ꯇꯧꯔꯤꯁꯦ ꯑꯗꯨꯅꯦ ꯑꯗꯨꯃꯥꯏꯅ ꯑꯅꯝꯕꯅ ꯂꯣꯏ ꯇꯧꯅꯔꯕꯅꯦ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯍꯥꯏꯕꯗꯤ ꯅꯦꯠꯁꯦ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯌꯥꯕ ꯅꯠꯇꯕꯅꯤꯅꯀꯣ ꯎꯄꯥꯏ ꯂꯩꯇꯕ ꯆꯠꯈ꯭ꯔꯦꯅꯦ ꯃꯌꯥꯝ ꯂꯥꯏꯚꯁꯦ ꯀꯣꯟꯅ ꯑꯃꯨꯛ ꯊꯥꯔꯛꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯜꯂꯁꯦ ꯀꯣꯟꯅ ꯑꯃꯨꯛ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯃꯨꯛ ꯁꯣꯏꯗꯅ ꯑꯃꯨꯛ ꯇꯧꯈꯤꯁꯦ ꯆꯤꯡꯁꯦꯜ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯜꯂꯁꯦ ꯂꯥꯏꯚꯁꯦ